ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯔꯕ ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯔꯕ ꯅꯨꯡꯉꯥꯏꯔꯅꯤ ꯄꯨꯟꯁꯤꯁꯤꯃ ꯅꯨꯡꯉꯥꯏꯔꯅꯤ ꯄꯨꯟꯁꯤꯁꯤꯃ ꯅꯪꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯔꯕ ꯂꯣꯛꯗꯥꯎꯟ ꯀꯣꯝꯊꯣꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯈꯔ ꯈꯔ ꯂꯥꯛꯄꯒꯤ ꯑꯔꯕꯤꯟ ꯍꯣꯏꯒꯤ ꯁ꯭ꯀꯦꯗꯨꯜ ꯀꯟꯅ ꯆꯤꯟꯈꯠꯂꯛꯄ ꯔꯦꯀꯣꯔꯗꯤꯡꯒꯤ ꯀꯩꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝꯅꯦꯗ ꯁꯨꯃꯥꯏꯅ ꯂꯩꯇꯥꯔꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯣꯏꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯑꯦꯋꯦꯌꯔꯅꯦꯁꯀꯤ ꯊꯧꯔꯝꯁꯤꯗ ꯈꯖꯤꯛꯇꯪ ꯁꯔꯨꯛ ꯌꯥꯕꯤꯌꯣꯅ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄ ꯃꯇꯝꯁꯤ ꯄꯤꯕꯤꯔꯛꯄ ꯑꯔꯕꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯑꯔꯕꯤꯟ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯦ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯅꯍꯥꯔꯣꯝꯗ ꯈꯇꯪ ꯐꯣꯀꯁ ꯇꯧꯁꯦ ꯅꯍꯥ ꯃꯁꯦꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯅꯍꯥꯒꯤ ꯃꯁꯤꯡꯒꯤ ꯆꯥꯗ 10ꯗꯒꯤ 10 ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯅꯥꯔꯒ ꯂꯩ ꯍꯥꯏꯕ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯗ ꯁꯣꯛꯂꯛꯏꯁꯤ ꯍꯦꯜꯊ ꯑꯦꯋꯦꯌꯔꯅꯦꯁꯁꯤ ꯋꯥꯠꯄꯅ ꯉꯟꯅ ꯂꯥꯏꯌꯦꯡꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯛꯂꯛꯏꯁꯤ ꯃꯈꯣꯏꯒꯤ ꯋꯦꯜ ꯕꯤꯌꯤꯡꯗ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟꯗ ꯑꯗꯒꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯖꯈꯤꯕ ꯌꯥꯕꯗ ꯑꯗꯒꯤ ꯍꯦꯟꯖꯜꯂꯒ ꯁꯣꯏꯔꯒ ꯑꯗꯨꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯩ ꯁꯨꯏꯁꯥꯏꯗ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯣꯔꯤꯅꯦꯕ ꯑꯗꯨꯗꯨꯅ ꯋꯥꯔꯤꯁꯤ ꯁꯣꯝꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯔꯕꯤꯟꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯨꯝꯕ ꯈꯔ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯣꯏꯔꯒꯁꯨ ꯑꯦꯡꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯍꯥꯗ ꯌꯥꯝ ꯆꯠꯀꯜꯂꯤꯗꯅ ꯃꯥꯅꯦ ꯑꯗꯨꯝ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤꯗ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯁꯤ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ ꯑꯗꯣ ꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯃꯦꯟꯇꯦꯜꯒꯤ ꯑꯣꯏꯕ ꯑꯗꯒꯤ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯃꯁꯤꯒꯤ ꯔꯨꯠ ꯀꯣꯁꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯌꯥꯝ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯟꯒꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯒꯤ ꯃꯤꯁꯤꯅꯁꯨ ꯍꯦꯟꯅ ꯊꯣꯛꯄ꯭ꯔꯥꯅꯁꯨ ꯑꯩꯅ ꯁꯨꯝ ꯈꯟꯖꯩ ꯎꯖꯕꯗ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯐꯦꯃꯤꯂꯤꯗꯒꯤ ꯔꯨꯠ ꯀꯣꯁꯁꯦ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯒꯤ ꯏꯃꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇꯔꯥ ꯂꯥꯏꯔ ꯑꯣꯔ ꯑꯦꯅꯤ ꯏꯃꯨꯡꯒꯤ ꯀ꯭ꯔꯥꯏꯁꯤꯁꯀꯨꯝꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕꯁꯨ ꯂꯩ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯗ ꯊꯣꯛꯏꯁꯤꯗꯤ ꯑꯅꯝꯕꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯍꯥꯏꯇꯥꯔꯦ ꯔꯣꯃꯥꯟꯁꯁꯦ ꯔꯣꯃꯥꯟꯁ ꯂꯞ ꯁ꯭ꯇꯣꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤꯁꯨ ꯑꯅꯝꯕ ꯊꯣꯛꯄꯁꯤꯡꯗꯣ ꯑꯣꯏꯅ ꯎꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯛꯄ ꯍꯦꯛ ꯆꯥꯟꯅꯔꯨꯗꯕ ꯑꯗꯩ ꯕ꯭ꯔꯦꯛꯑꯞ ꯂꯩꯕ ꯁꯤꯒꯨꯝꯕꯗꯒꯤ ꯃꯁꯥꯁꯦ ꯑꯗꯨꯝ ꯃꯪꯉꯒ ꯂꯩꯈꯤꯕꯤ ꯑꯗꯒꯤꯗꯤ ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯃꯦꯟ ꯑꯣꯏꯅ ꯑꯗꯒꯤꯗꯤ ꯐꯣꯟꯁꯤꯅꯤ ꯑꯩꯈꯣꯏꯗꯤ ꯐꯣꯟꯁꯦ ꯌꯥꯝ ꯑꯐꯕ ꯄꯣꯠꯅꯤ ꯊꯣꯛꯂꯛꯏꯁꯦ ꯕꯠ ꯑꯩꯈꯣꯏ ꯃꯤꯁꯌꯨꯁꯇꯤ ꯐꯖꯅꯗꯤ ꯇꯧꯔꯦꯕ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯄꯨꯡ 1 ꯍꯦꯟꯗ꯭ꯔꯒꯗꯤ ꯇꯨꯝꯕ ꯌꯥꯗꯕꯤ ꯑꯗꯒꯤꯗꯤ 2 ꯍꯦꯟꯗ꯭ꯔꯒꯗꯤ ꯇꯨꯝꯕ ꯌꯥꯗꯕꯤ ꯁꯤ ꯀꯩꯝꯇ ꯅꯠꯇꯦ ꯐꯣꯟꯁꯦ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯏꯐ ꯇꯨꯝꯕꯁꯨ ꯌꯥꯏ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯑꯦꯗꯤꯛ ꯆꯨꯔꯒ ꯂꯩꯕꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯆꯥꯎꯈꯠꯂꯦ ꯑꯗꯒꯤ ꯑꯦꯅꯤ ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯝ ꯊꯤꯅ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯁꯨꯝ ꯆꯨꯔꯒ ꯂꯩꯈꯤꯕꯒꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯁꯨꯝ ꯎꯔꯛꯄ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤꯅꯤ ꯃꯔꯛꯇ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯣꯛꯂꯛꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯔ ꯑꯦꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯐꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤꯁꯌꯨꯁ ꯇꯧꯗꯅꯕ ꯑꯦꯕ꯭ꯌꯨꯁ ꯇꯧꯗꯅꯕ ꯄꯣꯠꯁꯤ ꯈꯤꯇꯪ ꯈꯟꯊꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯄꯨꯛꯅꯤꯡꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯆꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯄꯨꯛꯅꯤꯡꯁꯤꯅ ꯉꯝꯍꯜꯂꯒ ꯆꯠꯂꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯟꯖꯥꯏꯇꯤ ꯑꯣꯔ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯗꯨꯝ ꯊꯣꯛꯄꯒꯤ ꯆꯥꯟꯁꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯇꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯑꯩꯒꯤꯕꯨꯗꯤ ꯏꯁꯩ ꯑꯥꯔꯇꯤꯁꯅꯤ ꯑꯩꯗꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄꯤꯌꯦ ꯋꯥꯈꯜꯗ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯗꯕꯁꯨ ꯏꯁꯩꯁꯦ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯩꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯎꯔꯒ ꯍꯦꯛꯇ ꯀꯥꯎꯖꯔꯛꯄꯒꯨꯝꯕ ꯃꯁꯤ ꯑꯣꯜ ꯁꯤꯡꯒꯔꯗ ꯑꯣꯔ ꯑꯦꯅꯤ ꯑꯥꯔꯇꯤꯁꯇ ꯂꯣꯏꯅꯃꯛ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯆꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯑꯩꯅ ꯈꯟꯖꯩ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯃꯔꯨꯞ ꯃꯄꯥꯡꯗ ꯊꯣꯛꯈꯤꯕ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯂꯥꯏꯅꯥ ꯑꯣꯏꯗꯅ ꯑꯗꯩ ꯗꯣꯛꯇꯔꯗ ꯀꯩꯗ ꯂꯥꯏꯌꯦꯡꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯩ ꯃꯇꯥꯡ ꯊꯦꯡꯅꯈꯤꯕꯒꯗꯤ ꯑꯗꯨꯃꯛꯇꯤ ꯗꯥꯏꯔꯦꯛꯇꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯦꯟꯖꯥꯏꯇꯤ ꯑꯗꯒꯤꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯐꯦꯃꯤꯂꯤꯗ ꯁꯨꯝ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯗꯣꯛꯇꯔ ꯇꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯃꯦꯗꯤꯀꯦꯁꯟ ꯇꯧꯔꯒ ꯐꯔꯛꯄꯒꯤꯗꯤ ꯑꯩꯅꯕꯨꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯂꯩꯖꯩ ꯑꯗꯣ ꯃꯔꯨꯞ ꯃꯄꯥꯡꯁꯦ ꯑꯩꯒ ꯄꯨꯟꯖꯕꯁꯦ ꯑꯩꯒꯤ ꯗꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯛ ꯍꯥꯏꯒꯗ꯭ꯔꯥ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯋꯥ ꯇꯧꯃꯤꯟꯅꯔꯒ ꯌꯥꯝ ꯖꯣꯂꯤ ꯑꯣꯏꯅ ꯑꯩꯒ ꯑꯗꯨꯝ ꯋꯥꯈꯜ ꯃꯥꯟꯅꯖꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯅ ꯑꯋꯥꯕꯁꯤ ꯀꯌꯥꯗꯤ ꯎꯅꯗꯕ ꯑꯣꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯁꯝꯇꯥꯏꯝꯁ ꯃꯣꯏꯒꯤ ꯀꯝꯄꯅꯤ ꯃꯔꯛꯇ ꯑꯇꯣꯞꯄꯗ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯎꯗꯕꯗꯤ ꯅꯠꯇꯦ ꯚꯥꯏ ꯑꯍꯤꯡ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯒꯤꯗꯤ ꯃꯦꯟ ꯑꯣꯏꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯁꯤ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯁꯤꯗꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯣꯜꯂꯛꯄꯁꯨ ꯃꯥꯜꯂꯦꯕ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯚꯥꯏ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯟꯖꯜꯂ ꯂꯩ ꯀꯩꯅꯣ ꯈꯪꯗꯕꯗꯣ ꯃꯊꯟꯇ
ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩꯅꯣ ꯈꯪꯖꯗꯕꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯈꯤꯇꯪ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯌꯥꯝꯅ ꯈꯟꯖꯟꯕ ꯌꯥꯝꯅ ꯁꯣꯛ ꯆꯠꯄ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯑꯩꯅ ꯗꯥꯏꯔꯦꯛꯃꯛ ꯇꯤꯟꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯁꯤꯒꯤ ꯃꯔꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯀꯩꯅꯣꯁꯦ ꯃꯁꯥꯅꯁꯨ ꯈꯪꯖꯗꯕ ꯑꯩꯁꯦ ꯀꯩꯗꯧꯔꯒ ꯐꯗꯣꯏꯅꯣꯁꯨ ꯈꯪꯖꯗꯕ ꯄꯨꯛꯅꯤꯡꯁꯦ ꯀꯃꯥꯏꯅ ꯋꯥꯔꯛꯀꯅꯤꯁꯨ ꯈꯪꯗꯕ ꯑꯗꯣ ꯁꯨꯝꯕꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯂꯥꯛꯑꯒꯗꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯤꯕ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯗꯣꯛꯇꯔ ꯇꯥꯟꯅꯕꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯀꯥꯏꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯔꯗꯤ ꯈꯟꯗꯤ ꯈꯜꯂꯒ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯁꯨ ꯃꯥꯁꯦ ꯈꯪꯕꯤꯒꯗꯕꯅꯤ ꯁꯨꯝꯕ ꯄꯣꯠꯁꯦ ꯑꯗꯣ ꯈꯪꯕꯁꯨ ꯍꯦꯛꯇ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯣꯠꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝꯅ ꯁꯤꯒꯤ ꯉꯟꯅ ꯈꯪꯇꯣꯛꯄꯁꯦ ꯑꯔꯕꯤꯟꯅꯁꯨ ꯍꯥꯏꯔꯤꯀꯣ ꯉꯟꯅ ꯈꯪꯇꯣꯛꯇꯕꯁꯦ ꯃꯉꯣꯟꯗ ꯍꯣꯡꯉꯛꯏꯕ ꯈꯣꯠꯂꯤꯕꯁꯦ ꯈꯪꯗꯕꯅꯤꯅ ꯉꯟꯇꯥ ꯂꯥꯌꯦꯡꯍꯧꯗꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯉꯛꯄ ꯃꯇꯥꯡ ꯌꯥꯎꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯀꯩ ꯍꯥꯏꯅꯒꯤꯅꯦꯅ ꯈꯟꯕꯀꯣ ꯑꯇꯣꯞꯄ ꯂꯩꯅꯥꯗꯧꯅ ꯍꯦꯛ ꯌꯦꯡꯗꯕ ꯑꯗꯨꯗꯨꯅ ꯃꯤꯅ ꯀꯩ ꯍꯥꯏꯅꯒꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯇꯤꯛꯃꯥ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯑꯗꯒꯤ ꯑꯥꯏꯁꯣꯂꯦꯠ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯂꯩꯔꯛꯀꯗꯣꯏꯅꯤꯗꯅ ꯅꯥꯏꯇꯣꯝ ꯂꯩꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯃꯔꯣꯝꯗ ꯅꯥꯏꯇꯣꯝ ꯂꯩꯕꯁꯦ ꯐꯠꯇꯦ ꯌꯥꯝꯅ ꯁꯤꯗꯒꯤꯁꯨ ꯌꯥꯝꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯂꯣꯟꯂꯤ ꯑꯣꯏꯕ ꯂꯣꯟꯂꯤ ꯐꯤꯜ ꯇꯧꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯅ ꯊꯥꯖꯖꯕ ꯑꯣꯔ ꯀꯩꯅꯣ ꯑꯩꯒꯤ ꯁꯥꯔꯀꯜ ꯑꯃ ꯑꯩꯒꯤ ꯇꯤꯝ ꯑꯃꯗꯤ ꯑꯗꯨꯝ ꯊꯝꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯋꯥꯠꯁꯑꯦꯞ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯒ꯭ꯔꯨꯞ ꯑꯣꯏꯔꯁꯨ ꯁꯨꯝ ꯉꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯐꯟ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯁꯦꯌꯔꯤꯡ ꯑꯗꯨꯒꯨꯝꯕꯗꯤ ꯊꯝꯒꯗꯕꯅꯦ ꯂꯣꯟꯂꯤ ꯐꯤꯜ ꯇꯧꯕꯁꯤꯗꯒꯤꯁꯨ ꯌꯥꯝꯅꯁꯨ ꯁꯨꯝꯕꯁꯦ ꯄꯣꯛꯅꯔꯛꯄ꯭ꯔꯥꯅ ꯈꯜꯂꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯈꯠꯄꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯑꯗꯨꯝ ꯇꯥꯖꯕꯗ ꯁꯨꯁꯥꯏꯠ ꯇꯧꯕ ꯑꯗꯩ ꯃꯊꯟꯇ ꯁꯤꯅꯤꯡꯕ ꯄꯣꯛꯂꯛꯄ ꯑꯁꯤ ꯂꯩꯅꯥꯅꯦ ꯍꯥꯏꯇꯥꯕꯅꯤ ꯇꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯃꯊꯟꯇ ꯙꯣꯛꯀ ꯁꯤꯗꯣꯛꯏꯁꯤꯕꯨ ꯀꯩꯅꯣ ꯁꯤꯅꯤ every second nipu khudingi mi amam si haiba suicide sida aduni pithvi oina taije aduga depression maru oina depression sidagi neba adum khanjalaga ai timing du da magi sign symptom am lakadweni na suicide torum daige adu maru mapang nani khangde imung manung na su yengba amdi changi den aduna urban hojiki wafam du da koigi discrimination jina kiraga expert ki manakta doctor ki manakta chatlaga layeng thoktabu ko to minna namsalaga thamba adagi sida myam henjala ka na sigi stigma ne moina kiri je mayam ne ma masa du de du mai tawri ye wakalaina na fajawa ante da adu but phanabadi magi mama pa or magi gai tawbiriba mabu yamna maga loina jaba closeness oiba leidana sina ju losan biroidam nai tare phan kasu nati dum phaba yawgrabane phaba yawri ne dum phajana doctor gi counseling or expert ki counseling ma'am chim tawraga mana phajana hidak se matam jan tawbiraga punchi se dum nongai thorok pai tare adu su dum yawdaba natte adubu likai sam losan baje yam phatti phataba jane adagi arwen hojiki su baina mathanda sum leiba dei khaga khaurak pa swaida nahaga nisaga haise ko nisa yam chana bagi masa kam ju oi hayaba mental health ki problem lak pa hobase adum mai pothana bani khangde magi nungai raktaba mayam do nisa da taina mani nisa ji bu ai gi nungai ta pore je dum ai di madi nisa ne suppress tawar tham gi doini ngakang du gi nungai ba but adu gi mayak hala kan di same case te dum lak pe je kai di so wi hakchang da di so wi but magi mental gi anaba magi wakhal na nungai tri ba anxiety le ri ba adagi di any hoi gi wakhal gi nungai ta ba ji di adugi mayak to loi kan de dum hor kan haiba I think aktang gi dugi wane ba adu kathon gi bagi wane ba adu sidi akchang mang hona badi dum oy mane adu duna kai haining ba lai hojiki doctor gi manak ta satpada ikai ba khot ba sigumba mayam sida urban hoina haiba si taning ni na ha kai gi di urban hoi kan ni den ko ai sumain tawning doctor manak se akoi su maina lai re hai ta ga isa se adi dum ordinary oramgani da or any sidi dum pharak pata ja lakani da haibasina sum di khalaga leidoi ne ba ai je wakal gi sumaina tawre wakal gi laina na sumaina leire depression oire hai je isana ga isana khangdaba do aidi isana realize tawba ngamdaba gi ne ba sum lesion bagi ne seng baijo ai sumai tawre ji kamaina di khanguni thanda but adu gi limit cross tawba haiba amdi lakani dana adudi chalaga tasing expert chila chalaga tanabada asida kaisumta ikai ningai adagidi aise saki ore adu ore habagi kemta gi ikai ningai di lehenjaning de agi mota amagi bula sim kenoma symptoms mu phawdi heta chatpi ba aim pamje ji heta haibi ba doctor je ade social stigma adu da toina adu sidi laidi laigani adum but si nam haiba am jange buje khoi matam da yuchi kadobagi discrimination jida discriminate tor posida khoi kadobagi thauna handa doino khoi chatkani na kadobagi hidak charaga adu torga phaba ngatani chatkani ai kadobagi si tawni ai isana nam haiba am jange pungning warak chabdo pungning warak chabse control isana tawjabse sumaina tohning ai mota adugi thauna duma leitragadi sida laipuraga dum upai leite society adum tori suicide adu natragana layeng thoktragana sina kana da wai magi loina jaramba magi family or any the
ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯣꯍꯧꯋꯤꯗꯅ ꯀꯩꯒꯤꯅꯣꯅꯤ ꯆꯥꯗꯅ ꯗꯦꯠ ꯅꯣꯠꯀ ꯏꯔꯝꯕ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯄꯣꯠꯇꯦꯕ ꯅꯤꯡꯉꯝꯗꯕꯗꯤ ꯑꯗꯨ ꯉꯥꯎꯔꯛꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯉꯥꯎꯔꯛꯇꯅ ꯁꯨꯁꯥꯏꯠ ꯑꯣꯏꯅꯦꯕ ꯃꯥꯏꯅ ꯏꯊꯟꯗ ꯁꯤꯕ ꯍꯥꯏꯁꯦ ꯃꯤ ꯂꯣꯏ ꯀꯤꯈ꯭ꯔ ꯄꯣꯠꯅꯤ ꯁꯤꯕ ꯀꯤꯔꯛꯇꯕ ꯍꯥꯏꯁꯤꯗꯤ ꯏꯊꯟꯗ ꯁꯤꯖꯒꯦ ꯍꯥꯏꯕꯁꯤꯗꯤ ꯌꯦꯡꯉꯣ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯌꯥꯝ ꯂꯨꯕ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏꯅꯁꯨ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯖꯕꯅ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯖꯁ ꯆꯨꯝꯅꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯊꯧꯒꯠꯄꯤꯕ ꯑꯥꯔꯇꯤꯁꯅꯤ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯑꯗꯨ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯑꯩꯅꯒ ꯌꯥꯝꯅꯒ ꯍꯥꯏꯕꯗꯒ ꯁꯨꯝ ꯃꯤꯅꯒ ꯇꯥꯕꯤꯅꯤꯡꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯁꯤ ꯇꯝꯕꯗꯤ ꯉꯝꯗꯦ ꯕꯠ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯔ ꯁꯤꯒꯤꯁꯤꯗꯒ ꯑꯩꯅꯒ ꯑꯩꯒꯤ ꯋꯥꯈꯜ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯕꯁꯦ ꯑꯩꯗꯤ ꯖꯁ ꯃꯪꯗꯧ ꯃꯪꯉꯨꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯃꯔꯣꯝꯗꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯔ ꯁꯤꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯁꯦ ꯑꯗꯨꯒ ꯑꯔꯕꯤꯟ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯦ ꯁꯨꯏꯁꯥꯏꯠ ꯅꯣꯠꯀ ꯏꯔꯝꯕ ꯑꯗꯒꯤ ꯐꯦꯁꯕꯨꯛ ꯄꯣꯁꯀꯨꯝꯕ ꯑꯃꯀꯣ ꯁꯨꯏꯁꯥꯏꯠ ꯇꯧꯔꯝꯗꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯏꯒꯜꯂꯦꯕ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯛꯅꯕ ꯃꯔꯨꯞ ꯃꯄꯥꯡꯒꯨꯝꯕꯗꯒ ꯃꯦꯁꯦꯖ ꯑꯃꯒꯨꯝꯕ ꯍꯦꯛ ꯊꯥꯔꯝꯕꯀꯣ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯉꯁꯤꯒꯤꯁꯤꯅ ꯂꯣꯏꯔꯁꯦ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅ ꯑꯗꯩꯗ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕ ꯑꯃ ꯃꯥꯁꯦ ꯗꯤꯄ꯭ꯔꯦꯁ ꯇꯧꯕ ꯃꯥꯜꯂꯦ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯐꯦꯠ ꯆꯠꯄ ꯃꯥꯜꯂꯦ ꯑꯗꯩ ꯃꯥꯁꯦ ꯋꯥꯈꯜ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯅꯗꯤ ꯈꯔ ꯑꯗꯨꯝ ꯐꯥꯎꯋꯤꯗꯅ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯆꯥꯎꯕ꯭ꯔꯥ ꯈꯜꯂꯦ ꯁ꯭ꯋꯥꯏꯗ ꯑꯔꯕꯤꯟꯒꯤ ꯁꯦꯟꯅꯕꯤꯕ ꯑꯃ ꯆꯪꯉꯦ ꯏꯚꯟ ꯍꯣꯁꯇꯦꯜꯗ ꯂꯩꯃꯤꯟꯅꯔꯦ ꯑꯣꯔ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯗꯣ ꯃꯊꯟꯇ ꯄꯨꯔꯥ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯕ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯈꯪꯉꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯇꯧꯕꯤꯕ ꯃꯥꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯥꯎꯁꯦꯟ ꯁꯦꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯎꯖꯈꯤꯕ ꯑꯩꯈꯣꯏ ꯀꯥꯏꯗꯅꯣ ꯐꯦꯁꯕꯨꯛꯇꯔ ꯀꯩꯅꯣꯃ ꯅꯨꯄꯤ ꯑꯃꯈꯛꯅꯦ ꯁꯨꯁꯥꯏꯠ ꯇꯧꯒꯗꯕ ꯃꯤ ꯑꯣꯔ ꯑꯦꯅꯤ ꯃꯥꯅ ꯈꯤꯇꯪ ꯆꯤꯡꯅꯖꯕꯁꯤꯡꯁꯦ ꯃꯥꯅ ꯑꯗꯨꯝ ꯂꯥꯞꯇꯛꯅ ꯑꯗꯨꯝ ꯂꯨꯝꯃꯒ ꯌꯦꯡꯖꯕ ꯑꯗꯨ ꯂꯥꯞꯇꯛꯅ ꯑꯗꯨꯝ ꯌꯦꯡꯖꯕꯗꯨ ꯕꯠ ꯈꯪꯍꯧꯗꯅ ꯃꯥꯅ ꯑꯃꯈꯛ ꯊꯦꯡꯅꯩꯌꯦꯕ ꯅꯨꯄꯤꯁꯦ ꯈꯤꯇꯪ ꯁꯦꯅꯤꯌꯔꯅꯦ ꯚꯤꯗꯤꯑꯣꯕꯨꯗꯤ ꯃꯣꯏꯅ ꯁꯦꯝꯕꯅꯤꯀꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯄꯥꯈꯪꯁꯤꯅ ꯏꯁꯤꯡꯗ ꯅꯍꯥꯁꯤꯅ ꯍꯥꯏꯇꯥꯔꯦ ꯅꯍꯥ ꯄꯥꯈꯪꯁꯤꯅ ꯏꯁꯤꯡꯗ ꯆꯣꯡꯊꯅꯕꯒꯤ ꯃꯥꯁꯦ ꯁꯨꯁꯥꯏꯠ ꯇꯧꯅꯕꯒꯤ ꯏꯁꯤꯡꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡ ꯂꯩꯔꯒ ꯆꯣꯡꯊꯔꯝꯗꯥꯏꯒꯤ ꯌꯦꯡ ꯂꯩꯔꯒ ꯁꯨꯝ ꯇꯧꯕ ꯑꯗꯨꯗ ꯅꯨꯄꯤꯁꯤꯒꯤ ꯃꯥꯒꯤ ꯄ꯭ꯂꯦ ꯀꯥꯔꯠ ꯑꯃ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯁꯨꯁꯥꯏꯠ ꯇꯧꯒꯗꯧꯔꯤꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯛ ꯑꯃꯇꯪ ꯇꯧꯖꯒꯦ ꯑꯗꯨꯝ ꯀꯥꯟꯗ ꯃꯥꯁꯦ ꯋꯥꯈꯜ ꯍꯣꯡꯉꯛꯀꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯣꯏ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯚꯤꯗꯤꯑꯣ ꯎꯈꯤꯕ ꯌꯥꯝ ꯐꯖꯩꯑꯕ ꯃꯥꯏ ꯄꯣꯠꯇꯣ ꯑꯗꯨ ꯇꯥꯕꯗꯤ ꯃꯥꯏ ꯄꯨꯛꯅꯤꯡꯗꯣ ꯊꯦꯝꯊꯕꯤꯔꯤꯅꯦꯕ ꯅꯨꯄꯤꯗꯨꯅ ꯍꯛ ꯇꯧꯖꯔꯒ ꯍꯧꯖꯤꯛꯀꯤ ꯑꯍꯟꯅꯤ ꯅꯨꯄꯤꯁꯦ ꯅꯪ ꯀꯩꯗꯧꯔꯒꯦꯅꯦ ꯃꯆꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯅꯨꯄꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯁꯃꯥꯖꯀꯤ ꯀꯠꯊꯣꯛꯒꯦꯅ ꯊꯣꯛꯂꯛꯄ ꯅꯨꯄꯤꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯁꯥꯏꯠ ꯇꯧꯒꯦ ꯇꯧꯕ ꯄꯣꯠꯇꯨꯗ ꯃꯥꯅ ꯊꯛ ꯐꯥꯔꯒ ꯀꯩꯒꯤꯅೋ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯀꯣꯟꯒꯦ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯧꯒꯦ ꯂꯥꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯅꯥꯒꯟꯅꯒ ꯊꯥꯕꯤꯔꯒ ꯀꯩꯒꯤꯅꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯁꯦ ꯁꯤ ꯀꯩ ꯃꯔꯝ ꯂꯩꯒꯦꯗ ꯅꯨꯄꯥꯗꯣ ꯀꯞꯄꯒ ꯑꯣꯏꯅ ꯋꯥꯔꯤꯒ ꯂꯤꯖꯔꯛꯄꯗꯣ ꯁꯨꯃꯥꯏꯅ ꯁꯨꯁꯥꯏꯠ ꯇꯧꯔꯝꯗꯥꯏꯗ ꯃꯤ ꯑꯃ ꯊꯦꯡꯅꯔꯗꯤ ꯀꯟꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯕꯠ ꯃꯤ ꯁꯨꯡꯊꯦꯡ ꯊꯦꯡꯅꯈꯤꯗꯕꯒꯤꯅꯦꯕ ꯀꯅꯥꯝꯇ ꯀꯩꯝ ꯈꯪꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯔꯦꯟꯗꯨꯅ ꯐ꯭ꯔꯦꯟ ꯑꯣꯔ ꯃꯥꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯃꯦꯟꯇꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯈꯪꯕ ꯃꯤꯗꯨꯅꯁꯨ ꯆꯥꯎꯁꯦꯟ ꯁꯦꯟꯅꯕꯤꯔꯒꯗꯤ ꯃꯦꯟ ꯑꯣꯏꯅ ꯁꯨꯁꯥꯏꯠꯀꯨꯝꯕꯁꯦ ꯅꯨꯡꯗꯥꯡꯒꯨꯝꯕ ꯑꯍꯤꯡꯒꯨꯝꯕ ꯌꯥꯝ ꯊꯣꯛꯍꯜꯂꯦ ꯀꯩꯒꯤꯅꯣꯗꯤ ꯑꯍꯤꯡ ꯍꯥꯏꯁꯤꯕꯨ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯃꯤꯔꯥꯈꯣꯜ ꯇꯥꯗꯕ ꯃꯇꯝꯅꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯏꯃꯥꯟꯅꯕ ꯃꯔꯨꯞꯁꯤꯡꯁꯤꯅ ꯔꯣꯜ ꯈꯤꯇꯪ ꯂꯧꯕꯤꯔꯒꯗꯤ ꯈꯪꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯈꯪꯉꯀꯥꯟꯗꯅꯤ ꯈꯪꯍꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯂꯧꯕꯤꯔꯒꯗꯤ ꯁꯤꯁꯨ ꯀꯥꯟꯅꯕꯗꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯁꯤꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯔꯣꯁꯥꯏꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯔꯕꯤꯟ ꯑꯩꯈꯣꯏꯒꯤ ꯑꯣꯇꯤꯖꯝꯒꯨꯝꯕ ꯑꯗꯩ ꯑꯇꯣꯞꯄ ꯂꯥꯏꯅꯥꯁꯤꯡ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯣꯏ ꯂꯣꯏꯅꯔꯤꯕ ꯄꯤꯌꯔ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯕꯨꯂꯤꯡ ꯇꯧꯕꯤꯕ ꯌꯥꯎꯋꯤꯗꯅꯀꯣ ꯌꯥꯝ ꯌꯥꯎꯋꯦ ꯑꯁꯤꯒꯨꯝꯕꯁꯤꯗꯁꯨ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯎꯋꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯗꯨꯝ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤ ꯊꯣꯛꯑꯦ ꯐꯥꯒꯤꯅꯦꯕꯨꯗꯤ ꯍꯥꯏꯕ ꯊꯥꯏꯅꯗꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯍꯥꯏꯁꯤꯕꯨ ꯑꯗꯨꯝ ꯊꯤꯅ ꯉꯥꯡꯅꯔꯒ ꯇꯧꯅꯗꯦ ꯊꯤꯅ ꯉꯥꯡꯅꯔꯒ ꯑꯗꯩ ꯑꯀꯥꯝꯄꯦꯠꯀ ꯉꯥꯡꯅꯕ ꯑꯗꯩ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯤꯗꯅꯕꯤ ꯇꯧꯔꯒ ꯅꯨꯡꯉꯥꯏꯖꯕꯤ ꯑꯗꯨꯅꯗꯤ ꯑꯁꯦꯡꯕ ꯕꯦꯁ ꯐ꯭ꯔꯦꯟ ꯎꯠꯂꯤꯅꯤ ꯀꯩꯅꯣꯗꯤ ꯀꯣꯏꯅꯗ꯭ꯔꯕꯅꯤꯅ ꯕꯠ ꯆꯦꯛꯁꯤꯟꯅꯔꯒꯕꯨꯗꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯑꯗꯨꯕꯨ ꯃꯦꯟꯇꯦꯜꯒꯤ ꯑꯣꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯒꯤ ꯑꯁꯣꯏꯕ ꯂꯩꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯟꯅꯩ ꯃꯆꯠꯇꯨꯗꯩ ꯍꯣꯡꯉꯛꯀꯅꯤ ꯁꯨꯝ ꯈꯪꯅꯤꯕ ꯁꯤꯗꯅ ꯑꯃꯔ ꯁꯥꯎꯅꯔꯝꯗꯕꯗꯣ ꯃꯥ ꯁꯥꯎꯒꯠꯂꯛꯄ ꯌꯥꯏ ꯃꯥ ꯇꯁꯦꯡꯅꯒ ꯑꯁ ꯑꯩꯁꯤꯕꯨ ꯀꯩꯗꯧꯒꯦ ꯈꯪꯒꯠꯂꯛꯄꯒꯨꯝꯕ ꯑꯗꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕꯤꯔꯒꯗꯤ ꯑꯗꯨꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯇꯥꯟꯖꯥꯁꯦ ꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯆꯠꯇꯨꯗꯩ ꯍꯣꯡꯉꯛꯇꯣꯏꯅꯤ ꯍꯥꯟꯅ ꯑꯗꯨ ꯇꯧꯔꯝꯕꯗꯣ ꯁꯥꯎꯒꯠꯂꯛꯀꯗꯣꯏꯅꯤ ꯃꯥꯗꯤ ꯍꯟꯗꯛꯇꯨꯗꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯦꯟꯇꯦꯜꯗ ꯀꯩꯅꯣꯝꯃ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯏꯁꯇ꯭ꯔꯦꯟꯁ ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯕꯦꯁ ꯐ꯭ꯔꯦꯟ ꯃꯔꯛꯇꯁꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯅ ꯐꯥꯒꯤꯅꯦꯅ ꯉꯥꯡꯉꯨꯔꯒꯁꯨ ꯃꯉꯣꯟꯗꯗꯤ ꯌꯥꯝ ꯈꯟꯖꯟꯖꯕꯒꯨꯝꯕ ꯑꯩ ꯀꯣꯟꯅ ꯃꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯊꯟꯇ ꯉꯥꯏꯔꯀꯥꯟꯗ ꯌꯥꯝꯅꯒ ꯈꯜꯍꯧꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯔ ꯈꯪꯒꯟꯕ ꯌꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯃꯥꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯅꯦꯆꯔꯁꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯁꯤꯔ ꯐꯥꯒꯤꯗ ꯑꯣꯊꯣꯛꯑꯒ ꯋꯥꯔꯤ ꯑꯇꯣꯞꯄ ꯑꯃꯒ ꯁꯥꯖꯟꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝ ꯌꯥꯎꯒꯦ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯈꯔ ꯈꯪꯒꯟꯕꯒꯤ ꯇꯥꯏꯞꯁꯦ ꯇꯧꯋꯦꯕ ꯑꯩꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯏꯁꯥ ꯅꯨꯡꯉꯥꯏꯊꯣꯛꯆꯕ ꯏꯁꯥ ꯄꯨꯛꯅꯤꯡ ꯋꯥꯔꯛꯄꯁꯤꯗꯤ ꯃꯁꯤꯗꯤ ꯑꯗꯨꯝ ꯏꯁꯥꯗꯗꯤ ꯈꯔꯗꯤ ꯂꯩꯔꯦ ꯏꯁꯥꯗꯗꯤ ꯑꯌꯥꯝꯕꯅꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕ ꯄꯣꯠꯅꯤꯗ ꯃꯁꯤ ꯏꯁꯥꯅ ꯉꯝꯃꯛꯇ꯭ꯔꯒꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯁꯤꯝꯇꯝꯁ ꯎꯠꯄ
laina maksina te lok tunga lok khure adaidi any cancer to cancer form to din detect loi tongam duini aidi khulaina loi detect tongam duini hai tare sigi pungni wakal gi laina si di kaina no detect to duje mi du wari doctor no wari chara kan ma ji smile lei ji khang ka doine yamna lu ba thawang ni da marom da aduna pungni wakal gi anaba sida lairi ba phibam se lairi ba phibam se ju makha yamna pon ba doctor wi ko aidi imung manungi yamna kai kai hai doino broken oiba mama mapa nungsi na da ba khatna chaina ba adagi housing matam di competition na ha jingi examination dagi horaga mark mane adu lain hai jagi sai family gi root cause family de jam oigale ai no di mi khudi mo mana damni na mana besa bai bai ina khun bai aina lai bai mana ina khun bai adu degi su dum hore ba class class degi jo ngang ji wakal je dum haidi mana mature dinga di kesu gai de ba mature dinga da kem ki de adi kai no khangdrim ni na ko mature ra kan da wakal khanda banga makan da ne ba ana mana pung wakal je lak tu se aduna aina hajening la 10 lorak pa adigi 12 lorak swai gi turning point ma'am se sigi matam sida zona mana thokan bra ju khalle turning lorak pa nusi nungon gi wakal power ko matam 10 12 lorak hai tare kitang amuk bc ke ka lan ga di adugi se lan thok ga di wakal khan banga mak pani na kitang ju keno to kan banga ga da bagi pocha ina uzai aduga hujiki ina ba class 10 lorak 12 lorak bagi swai gi si marki turning point sing je si jam tokon bi ta to ngang je to aduna akoina sum tabada puning wakal gi anaba mi amada puning wakal gi anaba develop torok pasi sahi 13 swai dagi ai am hore hai aduga sahi kun thiang abada swai bogi manung develop dum halda anxiety lerak ba depression lerak pasina mu adu di family gi dum oerni magi history ma'am do ai cha je kama hingau tuino mana if laira ga keno to boy ta gadi ma je kama hingau tuino kama cha tuino duga aina paisa ton boy ro ene to ro moi ma'am thang no do wa gi ba adu kama sing ni kama to ni aina sikra ga moi je kama le huba kai yam khan ba do adu mai dai ju orak pagi type aina su sum khanja hai tare han jing da narak pasing jina na bana adu mai na sum aina ju ai gi mot ni hai tare sina direct chum gani habadi na chade adune aduga arvin anxiety na ha sing da di anxiety sina kwai maru oi bane so haye buko adu arvin hoi so dum thengnaram gani ko isai gi schedule gi adagi miwa hekta ba matang jawram bani short temper dai dum lei ne kai no mani schedule amani to ba dai khatang theng bagi mi hai je adum emotional intelligence khara wat pa khoi so dum sounding gan law ba khot pa adugum mam thengnaram gani ba thengnari ne dai stress mam lam gani ko wakal nungai ta ba phatta ba khalloi da ba mam si mam je kamai manage tawe adun swai da ne di short temper che ai ju khum khar lai gale ba mar ai nga sa hai jabdo isana pung je warak chaba ma changi adam je ai je phat long saw ta ju ne min nium pha de ba jar dum ing dhagi ba adam ne ai sa wale du nga kini ai si phatte ko di khang ba adum si ju lena ma khalam ne hai tare short temper oi ba je adu bar hujik yam halle thaina isai gi chat pho jam sawala mai tare mi gi inhuman oi ba ek torok ba legi artist am usilak ta ba jim yaw da ba na te yaw pesa tha ba ta bu oi pesa tha ba sam noi te khoi da pesa tha ba sa phangi ba khoi da phang ba hai se condition khara da ne moina thabira ga kakhalaga pikhau da namselam ba da phang ba ma aduga akoina khota pirak pa da hoi hapsan da yawe tambangam de pesa ji mi loi pa me but sina kyamu yam disturb oi ge di akoina khange ba isai hai se sor gi hai tare mani koina sanani ba sor gi kangon ji dagi ne tholai myam je mani music tu jung ta do music tu ta do ni du yamna sor gi kangon ni sana bani na projection hai bam le bi se sakpada ko gi kitang ngak thangalaga hai ga da ba tanja ko chmai to ga da tanja hai bam le ba paya tari paya ji lou lei do ni ba no thar tu ni stage su wang na sam ni na stage ka ka pa ja ba natte adu non da na ba loi ngai da puk chi sup chal laga hai na ba hai no hai ba di pu sup chal laga kamai hai do ri ti khat laga wang na law da ba tanja du da adu ne sei thi bai ma sam su oi adu khai sang ni stage ka khalaga paisa han ba mai da chai ba mai che sam paisa do khoi da mai da chai silai do kai gi no sin ai hang ni se khet pa jawi adu da saw ra ga na sakai da si ngai attitude le ego le hujing mayam nu shi ba matam akoi gi matam ni kaina mayam naga haibi ba matam se si matam si di kai gi no ai khalame ba thaina des maina manipur mai chatna le mi kai gi no khajai hoi de ba kamada paisa tha ba nu tong da da ritual go ba pone adu di adu na tong ana tham gre se stage dai se sak matam da yamna wild oiba ekta sai dana khotana thajan dana stage ka dana adum tara chapi je thana kai thoga adum thai do kai no magi gachu ningbai ni amorom da sigi factor mayam lei maje gachu ningbagi ama mayam da aije paire sibong ama habi uningba ama pesa thabje lei adu mental problem ora mental adum ne haidi maji ego magi do uthoi ne ba aije ja pai de kai mayam da tawbang ami uningbagi ama leire amana tasengna thamoi isai je penbi na feel to ba thabam le ba siu mai ku tha ja koina dum khange ba pesa ga tasan jaraga bungo se pa so ko nang thada ga no go please kaina ga haira ga yam nusi ba gi adumi ha je mi ba je dum khang bani mi gi body movement ji da mi gi gesture ji da am line khang ba pon ne
ꯑꯗꯨꯃꯥꯏꯅ ꯊꯥꯕꯤꯔꯛꯄ ꯑꯃ ꯌꯥꯎꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯥꯏꯕꯤ ꯂꯪꯕꯤꯒ ꯇꯧꯕꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯗ ꯃꯦꯟꯇꯦꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯦꯕ ꯅꯤꯁꯥ ꯆꯥꯁꯜꯂꯒ ꯅꯤꯁꯥ ꯆꯥꯕꯁꯤꯗꯤ ꯏꯁꯩ ꯃꯐꯝꯗ ꯅꯤꯁꯥ ꯆꯥꯗꯕꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯊꯦꯡꯉ ꯉꯥꯎꯈꯠꯂꯛꯄꯤꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯉꯝꯖꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯥꯟꯅꯖꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯁꯨꯝꯕꯒꯤ ꯆꯠꯅꯕꯤ ꯀꯩꯀꯥꯁꯦ ꯈꯤꯇꯪ ꯐꯔꯛꯅꯕ ꯑꯩꯈꯣꯏꯗꯤ ꯁꯦꯝꯗꯣꯛꯆꯅꯤꯡꯕꯒꯤ ꯇꯥꯟꯖꯥ ꯑꯍꯜꯁꯤꯡꯗꯒ ꯄ꯭ꯔꯣꯄꯣꯁ ꯇꯧꯕꯁꯨ ꯂꯩꯖꯩꯀꯣ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯑꯦꯛꯁꯤꯗ ꯁꯥꯎꯔꯒ ꯑꯩꯈꯣꯏ ꯏꯁꯩꯗꯁꯨ ꯑꯗꯨꯝ ꯏꯁꯩꯒꯤꯗ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯇꯣꯏꯅꯤꯅ ꯁꯤꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯑꯣꯏꯒꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯀꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏꯕꯗ ꯔꯤꯇꯥꯌꯔꯃꯦꯟ ꯍꯥꯏꯕ ꯑꯃꯗꯤ ꯁꯣꯏ ꯂꯥꯛꯀꯅꯤꯕ ꯏꯁꯩꯒꯤ ꯚꯦꯂꯤꯗꯤꯇꯤꯗꯤ ꯂꯩꯇꯦꯀꯣ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯊꯥꯏꯅꯒꯤ ꯆꯍꯤ 10-30 ꯁꯝ ꯃꯃꯥꯡꯗ ꯁꯝ ꯏꯁꯩ ꯍꯧꯖꯤꯛꯐꯥꯎ ꯇꯥꯟꯅꯕ ꯌꯥꯎꯔꯤ ꯕꯠ ꯃꯤꯗꯨꯒꯤꯗꯤ ꯔꯤꯇꯥꯌꯔꯃꯦꯟ ꯂꯩ ꯚꯦꯂꯤꯗꯤꯇꯤ ꯂꯩꯌꯦꯕ ꯑꯗꯨ ꯚꯦꯂꯤꯗꯤꯇꯤ ꯂꯩꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯦ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯃꯇꯝꯁꯤꯗ ꯗꯥꯎꯟꯐꯣꯜ ꯂꯥꯛꯄ ꯆꯤꯡꯒꯤ ꯃꯇꯣꯟ ꯀꯥꯔꯨꯔꯗꯤ ꯑꯗꯨꯝ ꯀꯨꯝꯊꯔꯛꯄ ꯃꯊꯧ ꯇꯥꯕꯅꯦ ꯑꯗꯨ ꯗꯥꯎꯟꯐꯣꯜ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯤꯅ ꯄꯤꯈꯤꯕ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯑꯗꯩꯗꯤ ꯚꯥꯕꯣꯛꯀꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯥꯒꯠꯈꯤꯕ ꯄꯣꯠ ꯑꯩꯒꯤ ꯃꯇꯝ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕ ꯄꯣꯠꯇꯨꯒꯤ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯂꯝ ꯐꯥꯎꯋꯦꯕ ꯁꯤꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯑꯥꯔꯇꯤꯁꯀꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯑꯒ ꯃꯊꯟꯇ ꯁꯨꯁꯥꯏꯗꯀ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯄꯥꯟ ꯂꯝꯗꯁꯨ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯍꯣꯂꯤꯋꯨꯗꯀꯤ ꯑꯦꯟ ꯑꯗꯒꯤꯗꯤ ꯕꯣꯂꯤꯋꯨꯗꯀꯤ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯎꯔꯤꯁꯤꯅꯦ ꯗꯥꯎꯟꯐꯣꯜ ꯂꯥꯛꯄ ꯃꯇꯝꯁꯦ ꯑꯩꯅ ꯈꯟꯖꯕ ꯋꯥꯈꯜ ꯑꯃꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯗꯥꯎꯟꯐꯣꯜ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯁꯦ ꯗꯥꯎꯟ ꯆꯠꯇꯣꯏꯅꯣꯕ ꯑꯩꯅ ꯂꯩꯖꯔꯤꯕ ꯅꯣꯂꯦꯖ ꯁꯤꯕꯗ ꯄꯨꯗꯣꯏꯁꯦ ꯑꯩꯒꯤ ꯅꯣꯂꯦꯖꯁꯤꯅꯦ ꯑꯩꯅ ꯂꯩꯖꯔꯤꯕ ꯅꯣꯂꯦꯖꯁꯦ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯇꯥꯔꯦ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯏꯆꯜꯁꯤꯡ ꯂꯩꯅꯕ ꯏꯆꯥꯁꯤꯡ ꯂꯥꯛꯇꯣꯏꯁꯤꯗ ꯑꯩꯒꯤ ꯅꯣꯂꯦꯖꯁꯦ ꯊꯝꯃꯝꯃꯒ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯣꯏꯅꯦ ꯃꯣꯏꯅ ꯍꯩꯕꯁꯨ ꯇꯧꯔꯒ ꯑꯩꯁꯦ ꯃꯣꯏꯒꯤꯗꯃꯛꯇ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅꯤꯡꯉꯛꯄꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯗꯥꯎꯟꯐꯣꯜꯁꯦ ꯁꯤꯡꯒꯔ ꯑꯣꯏꯕꯁꯤꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯃꯇꯝꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯇꯧꯔꯒ ꯀꯣꯛꯇꯗꯤ ꯂꯣꯏ ꯌꯥꯎꯖ ꯂꯩꯗꯣꯏꯅꯤ ꯑꯅꯧꯕ ꯄꯨꯊꯣꯛꯑꯒ ꯑꯩꯅ ꯇꯧꯖꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯁꯦꯝꯖꯕꯅꯤ ꯀꯥꯏ ꯍꯥꯏꯔꯒ ꯃꯣꯏꯅ ꯐꯈ꯭ꯔꯒ ꯃꯣꯏꯒꯤ ꯄꯣꯠꯇꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯕꯦꯕꯥꯔ ꯇꯧꯖꯔꯒ ꯔꯦꯁꯄꯦꯛ ꯎꯠꯄꯤꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯁꯤꯟꯖꯒꯦꯗ ꯑꯩꯅ ꯈꯟꯖꯔꯤꯌꯦ ꯄ꯭ꯔꯤꯄꯤꯌꯔ ꯑꯃ ꯇꯧꯒꯗꯣꯏꯅꯦꯕ ꯐꯖꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯗꯨꯅꯦ ꯁꯤ ꯇꯧꯍꯧꯗꯕꯁꯤꯗꯅꯦꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯔꯛꯏꯁꯤꯡꯁꯦ ꯅꯤꯡꯕ ꯀꯥꯏꯕ ꯑꯗꯒꯤꯗꯤ ꯑꯩꯅ ꯇꯧꯒꯦꯅ ꯅꯤꯡꯖꯔꯤꯕꯗꯣ ꯀꯥꯏꯈꯤꯕꯗꯨꯅ ꯑꯗꯨꯗꯤ ꯗꯥꯎꯅꯦ ꯂꯛꯇꯁꯨ ꯈꯔ ꯂꯩꯗꯅ ꯈꯜꯂꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯩꯕ ꯑꯃ ꯆꯪꯉꯦꯕ ꯁꯤꯅꯤꯗ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨ ꯑꯔꯕꯤꯟ ꯏꯁꯩꯒꯤ ꯃꯇꯥꯡꯁꯨ ꯄꯜꯂꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇꯥꯔꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯁꯤꯒꯅꯦꯆꯔ ꯇ꯭ꯌꯨꯟ ꯑꯃ ꯈꯣꯡꯕꯅꯦꯕ ꯍꯦꯛ ꯍꯣꯏ ꯑꯔꯕꯤꯟꯁꯨ ꯇꯥꯔꯝꯃꯅꯤ ꯑꯗꯣ ꯑꯔꯕꯤꯟꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯃꯌꯥꯝꯁꯤꯗꯒ ꯇꯥꯍꯜꯂꯗꯤ ꯑꯩꯈꯣꯏ ꯇꯧꯔꯝ ꯇꯥꯔꯤꯕꯁꯤꯡꯁꯤꯗꯁꯨ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯗꯣ ꯃꯇꯦꯡ ꯑꯩ ꯇꯥꯖꯩ ꯏꯄꯤꯁꯣꯗꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯝ ꯇꯥꯔꯛꯄꯅꯤ ꯀꯨꯏꯔꯦ ꯍꯣꯏ ꯑꯩ ꯃꯇꯦꯡ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯇꯧꯕꯤꯌꯨ ꯋꯥꯈꯜꯅꯕꯨ ꯂꯩꯇꯥꯔꯕ ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯥꯔꯕ ꯅꯨꯡꯉꯥꯏꯔꯅꯤ ꯄꯨꯟꯁꯤꯁꯤꯃ ꯅꯨꯡꯉꯥꯏꯔꯅꯤ ꯄꯨꯟꯁꯤꯁꯤꯃ ꯅꯪꯒꯤ ꯑꯩꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯅꯪꯒꯤ ꯑꯩꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅꯕꯨ ꯂꯩꯇꯥꯔꯕ ꯑꯔꯕꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯌꯥꯝ ꯐꯖꯅ ꯁꯛꯑꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯕꯤꯄꯤꯟ ꯆꯟꯗ꯭ꯔꯒ ꯀꯩꯒꯨꯝꯕ ꯏꯔꯥꯏꯂꯩꯃꯒꯒꯤ ꯈꯣꯟꯖꯦꯜꯗ ꯁꯨꯝ ꯇꯥꯔꯝꯕꯅꯦ ꯑꯗꯣ ꯑꯔꯕꯤꯟꯒꯤ ꯇꯥꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯇꯝꯁꯨ ꯈꯖꯤꯛꯇꯪ ꯂꯩꯔꯤ ꯑꯔꯕꯤꯟ ꯑꯗꯨꯅ ꯑꯩꯅ ꯍꯪꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯉꯁꯥꯏꯁꯨ ꯑꯔꯕꯤꯟꯅ ꯄꯟꯈ꯭ꯔꯦꯀೋ ꯍꯥꯏꯐꯦꯠ ꯃꯣꯕꯥꯏꯜꯁꯦ ꯃꯤꯁꯌꯨꯁ ꯇꯧꯕꯗꯒꯤ ꯁꯤꯗꯒꯤ ꯊꯣꯛꯂꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯗꯤ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯤꯗ ꯑꯦꯗꯤꯛꯁꯟ ꯑꯣꯏꯔꯛꯄꯗꯒꯤ ꯑꯗꯨꯒ ꯑꯃꯅ ꯃꯔꯨꯑꯣꯏꯅ ꯅꯍꯥꯁꯤꯡꯁꯤ ꯅꯤꯁꯥꯁꯤꯗꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯗꯤ ꯃꯄꯥꯟ ꯗꯨꯀꯥꯟꯗ ꯃꯤꯊꯥꯏ ꯂꯩꯕ ꯐꯪꯕꯗꯧꯅ ꯐꯪꯕ ꯁ꯭ꯇꯦꯖꯁꯤꯗ ꯁꯤꯗ ꯅꯍꯥꯁꯤꯗ ꯃꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯅꯤꯁꯥꯁꯤꯗ ꯃꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯁꯤꯗꯒꯤ ꯅꯤꯁꯥꯒ ꯃꯣꯕꯥꯏꯜꯒꯗ ꯃꯥꯅꯦ ꯁꯤꯁꯦ ꯏꯁꯥꯁꯦ ꯊꯕꯛ ꯆꯤꯜꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯏꯁꯥꯁꯦ ꯀꯣꯝꯃꯛꯄꯗꯒꯤꯅꯦꯕ ꯑꯅꯝꯕꯅꯁꯨ ꯊꯣꯛꯂꯛꯏꯁꯦ ꯀꯝꯄꯅꯤꯗꯁꯨ ꯂꯩꯔꯦ ꯀꯝꯄꯅꯤ ꯐꯠꯈꯤꯗ꯭ꯔꯒꯗꯤ ꯇꯧꯔꯛꯄꯁꯨ ꯂꯩ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯈ꯭ꯋꯥꯏ ꯐꯕ ꯄꯣꯠꯅꯦꯕ ꯁꯣꯁꯤꯌꯦꯜ ꯃീഡിꯌꯥꯁꯦ ꯈ꯭ꯋꯥꯏ ꯐꯕ ꯄꯣꯠꯅꯦꯕ ꯈ꯭ꯋꯥꯏ ꯐꯕ ꯄꯣꯠꯁꯤꯡꯁꯤꯒꯤ ꯀꯥꯟꯅꯕ ꯂꯩ ꯀꯥꯟꯅꯗꯕ ꯂꯩ ꯀꯥꯟꯅꯗꯕꯁꯤꯡꯁꯤ ꯅꯩꯅꯕ ꯆꯪꯉꯤ ꯀꯥꯟꯅꯕꯁꯤꯡꯁꯤ ꯅꯩꯅꯕ ꯆꯪꯉꯤ ꯕꯠ ꯑꯩꯈꯣꯏꯁꯤꯅ ꯅꯨꯡꯉꯥꯏꯌꯦꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯁꯤꯅ ꯍꯦꯜꯍꯟꯈꯤꯕꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯥꯟꯅꯕꯁꯤꯅ ꯀꯩꯅꯣ ꯀꯔꯝ ꯀꯥꯟꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯑꯗꯨꯅꯣ ꯑꯩꯈꯣꯏꯁꯨ ꯃꯇꯥꯡ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯨꯒ
याम हेना सिजिनाबसिनेबा हाइतारे मिसयूज तौबसे हाइतारे इना एब्यूज तौबसे एब्यूज तौबसे फते ना निसाजिजु एब्यूज तौनि हिदाक मखलमनि निसा थोले म्यामसे मोजु एब्यूज तौबदगिने तुजे एब्यूज फते अदुना आइना सुमुजबद हजिकसे अखोगी अंगांगी इमा इपासिंग हाइतारे मोइसिना अदुम अंगांग चेमबदा फोन जुम सिजिनाइबजे म्याम थोले अंगांगी जोकरगी कगी ट्रेन थौबी एदगिदी अदु येंगदबने मरकता पुंगलोसिंग ओइना अदु मागी चार्ट अमा याथोकबिदबदो मोइ ओमनबा अदुम पिछलनि फोन अदुम येंगानि फोन अंगांग कपे फोन द पिउसे हाय थाइना फोन थोमद्रिङाइददि साना पोट म्याम लेरमी अदगि हुजिक लैदे हाबदि नतबा तोय म्याम अम लेरमी हाइतारे अदो तोयजिगी कनो सानाबगी अंगांगी कनोसे स्किल जिगिदंग हंदग्रा हुजिक फोन उते चलेबा अंगांगी ति हाइबा आइदि कैरिनो खनबा खनथमंगमद्रिबो लोन वन थोक अंगांगिने खुदोमिना थाक थाक फाक स्मार्टफोन जे ति हाइबिनेबा nga'eba patabadi nate afabani but sijina yamna kairak toibse tungda adum haina biyo gani ba aduna di kitang yan da pori mi ji nuai ba pame kana da bataw ji mem nuai ji mi kana bataw no no de ko ji wai ba kitang aduna kana da ba hai tare abuse tawse ko misuse tawse nuai ba ni na subaina sum lana chakri do simtang da pingai de gi hai tare le khomoi ngai de gi fada ma da jing lik nang sembira gadi fagani ju khale ai di phone ji kano dai pai ri ba class 11 loiraga pai tasengna akhoi matam da ju si advance yamna oidabani na haita mobile thokngai da akhoi gi chalu pirati mobile thokngai gi ne haidi sana po sana rakpi adegi di adum imana baga yam sana rakpi si matam ji du ni sabudi lere ni sadai mangmo ju mayam di lere si matam da si na mu company fataba si je aham da di ma pa da di loi lei bane asang parents di loi lei bane do ai matam da akhoi ba na ije gyan khang tar ko matam da mana ju si am pamjabani na haita सेरम दम चलहनग्रे बेट कंपनी पुन्नबा तांजाजिमा लैगिद्रे सेजं आउजबनि रा चु लैजनेबा वखलजे सी से अनोबम थे सी तवे युमदा एप्लाई तौसाना देने मे इथनदा आसे लोइबदा इ बिसा लोरे अदगी 12 लाए 12 से खरा दिले पे खोनो लोपै तांजा अदु सेजी पांदमे खोबा ना सेगी केसेट अनोबगा लै अदुमाइन तौगिबनि नंग आउसन रकनबा तांजाजी खिदंगदि लैगिद्रे अदुना इ साजी चिलनबम चंगे जे चिलनबा ना ओवरवर्क हैबा नते इसाजी इथौ पिजबा हाइतारे हॉबी द वेरे साइड हॉबी दनी हॉबी जिना प्रोफेशन ओलै ने जे हॉबी नि जिना प्रोफेशन ओलै ने बोजी because ki parents ki parents ki guidance am chum ne adu moin angang je kai pam jari ji yenga angang ji apam da objection hek la ba si matung si da su class tok na ga ni sa da sakhi bu yaw da ba natte aduna puning khangmam tang puning wa khalai tara si program si ne mi puning khangmam jange yamna puning khangna ba ji ne uji yamna mathau tari se aduna ni sa je thing badi wadi yam wa ga ni hai de ilai pu ipai pu hak te chanara ba ne but akoina regulate तौबजे सियामा थौना हाइतारे इंसाजे इंसा थिंजे दाइ दो कमाइना नो थिंजे ग्रास दे फुक्तबा यादबम चंगीबा जुम तमजे अदगी एनी निसा थिंबाइ कमाइ थिंदोइनो सिजे अखोइ गवर्नमेंट गिजु गवर्नमेंट गा सुंगम बनतेबा सिदि अदुना कोइ इसाइ द लोइन मग लैबा गातने अदो सिगी कानादा बजे खंगबिरगा फजन रेगुलेट तौरगा चलगदी हेना लाइफ स्पान जु हेनी कोइ सांगबा अदुगा हेना अदुम सोसाइटी जिदा कोइ गुड पर्सन हाइबा तारे अफबा मी गाइदो अदुदुम ओइगदा दि खल्ले आइ मोता अदुगा अरबिन लोइसलकपसिदा मेसेज हाइगद्रा कोइगी लैरिबा पुनिंग वखलगी अनाबसिगा मरि लैनना कोइगी डॉक्टर की मनाक्ता सत्पदा किनरिबा अदुगी महुत्ता अखोइना लाइटिनगी वासिदा अदुम थाजरगा एकता सिदबगी वाफम नत्रगसु अमाइबी तौरगा अदै लाइनिंग इनेन तौरगा अदुम तौरगा लैथोखिबा अदै लाइना हाइबनी अदु अदाने न थाजरगा पोसे लाना सत्पगी मवोंग अमा लैदेनको सिदसु हाइपेट अदुम मखोइ एक्सपर्ट तानरगा लाइंग थोगदी फबा याबा पोनी हाइबगी वाफम मसा अमतंग थंबिरम लोइस माने हा स्ट्रेंस ओइबा पोने अखोइ लाई पोराइजे कोइना खंगदब ngasi bawa scientist na lai leite isora je khangba ngamde kanam ta khanma ngamde akoi spirit se sigar kai chatoino ngasi bo khamngam dai tare aduna isori lai di lai akoi na pung chena thaja gadabni lei bo ko simbe pamam de akoi creator am di lei ni but yam hena ju hai tare akoi superstitious oibese si ji kitang thadok piraga hai tare ai myam hunjabe wa nate akoi gi isa je kai gumma nungairak taba kai gumma ma defect ama lakpa hai je हाना चचरीबा अखोगी मी हाबजिगी द यावजरीबा तौगदबा मथौसे सिदा कायराबने जे खंगबिरगा पुंगिंग वखल जे इसाना वारक चरगा आई जे सुमाइन तौरगदी पुंगिंग वखल गी लेना से लाकपा ओइबा याय नत्रगा ओइदबा याय से इसाना जु खितंग ngaliंगा दाइ तारे आली पेरते इनिशियल स्टेज ता खंगदोपिरगा काउंसलिंग तौबा डॉक्टर ताना बिबा आई पुंगिंग वखल जे leitanaba honabiba sima yam tawhanjaniŋe ai mota sini mayam da inthamjaniŋe se Manibro masiga loinana ngasigidamaktadi leitare si pukning wakhalna tabiramliba singdagi kainiya thangni jari pinabirasi Momo
मोनो खल्लो वाखल सु